Akasvani Imphal Kshetrimayum Chitrabhanu na pau pazari ahanpada maru oiba pau. Pradhanmantri Narendra Modi na hairi PM Setu scheme na lebasigi nahasingbu malemgi skill gi lamjelda samnahalagani. Haukiba chehitaru asida lebasa thabak phambagi chang koti tara Nepal lom hengadlakli. Sarkar na population census listing ani kuntre kasyaw na tangkak ani thok na pangthok na buwarep lawri amasung lebasigi oina chehi manga dige teratre fawbuk manung de leba angang singi Aadhaar biometric update tawbada loramba senfam lawdre. Pradhanmantri Narendra Modi na hairi PM Setu scheme na lebasigi nahasingbu malemgi skill gi lamjenda samnahalagani mang hai scheme asigi makhada Industrial Training Institute ITI network singna lebasigi industry gi lamda Leriba skill gi mathau taba sing fanghanbaga lonana lakadoriba chehitara asita skill gi lamda leriba awa sing adu mention bangam lagani. इंडस्ट्री और आईटीआई के बीच तालमेल को बढ़ाया जा रहा है। आज हमने इस दिशा में एक और बड़ा कदम उठाया है। पीएम सेतु योजना की शुरुआत की गई है। देश भर में हमारे 1000 से ज्यादा आईटीआई इंस्टीट्यूशंस को इसका फायदा होगा। पीएम सेतु योजना के माध्यम से इन आईटीआई को अपग्रेड किया जाएगा। आधुनिक मशीनें आएगी, इंडस्ट्री के ट्रेनिंग एक्सपर्ट यहाँ आएंगे। एक तरह से पीएम सेतु योजना दुनिया की स्किल डिमांड से भी भारत के युवाओं को जोड़ेगी। New Delhi gi ngarang kausal Diksan Samaro da pangtopa PM Setu scheme haudopa gi tharumda Pradhanmantri na nahasingi oiba tungan balupa koti lising humfunito rongi scheme singsu haudoki madugi manungda mai machine skill amasung entrepreneur gi lamda lebak semba thungbada kanaba pikadaba scheme sing yauri Pradhanmantri hai PM Setu scheme asina leba asigi ITI lising ama henbada kanaba piragani masigaluna na anoba makhalgi machine kayasu puthokpa ngamlagani. Thasi ke tereta pangtho ka doriba mera ho chongba tharumda lamdamasi ki miyamna saruk yabina na ba ningtole semba sana zawana appeal torokli social media da thagapa post ama dasri sana zawan hai tharumasi ayupung mapandegi sana konungda hogani. Laishram Samrendra amasung Elangbam Sonamanigi Punchi amasung makoina toramba thabak thorum singi matangda ngarangdagi hokiba malem taki khanene nabigi mifam haujusu Imphal gi Central Library da pangthokli mifamasi Fiction and Poetry Club Manipur Central Library Imphal Assam University Silchar gi Manipuri Department Kha Manipur College Kaching amasung IQACNG College Imphal na punnesin bani thorum asida tongan ba scholars singna Laishram Samrendra amasung Elangbam Sonamanigi Punchi amasung makoina toramba thabagi matangda che pathokli Art Society Manipur na sinduna anisuba tempera painting exhibition asi degi Imphal gi Coitel da leba Imphal Art Gallery da hodok lagani exhibition asi thasi ge Nepal phawba chethagani Indian Army Eastern Commander amasung Special Corner sinduna Arunachal Pradesh ke Anjo Zilla da humpumdoi suba walong degi palan tharom pangthok lagani lising machamapan humpunito gi walong gi lanfam da lekidraba mare bakning balami sing buning sing duna tharom asi thasi ge terete gi hoduna mathang thagi tarataruk phawba pangthokani palan tharom asi ge manung channa Lieutenant Bikram Singh football tournament hodokpa battlefield trekking chatpa cycling expedition medical amasung veterinary camp motorcycle expedition amasung half marathon na chingba sing pangthokani Meghalaya gi River Jila da ngarang thoki balambi gi khudungtiba thogdo amada miyoi mari sire amana sokle thogdo adu yang na thorokpa dampa truck amana lambi de chalamba miyoi sing thomjinbade gi thoki bani pawkhara na hai thogdo adu ngarang numida waram thoki bani maduda khongna chalamba miyoi manga thomjin khibani mapam adumakta da miyoi ahum siki aduga amana Nazareth Hospital tamna pubugi lambi da Sikibani Makoising adu Thadrang Madan Village tegeni thogdo adugi matang da police na case ama lakotuna thejinba hokre Haukiba chehitaru asda leba asda thabak phangbagi chang koti tara Nepal lom hengalakli Labor Employment Mantralay na hai leba asda kumjali sangani kulhumdoi kumari da thabak phangbagi chang koti humpumari lakuntra humdo oiri masi kumja lisingani tara Nepal da di koti nifu tere lag yankhai orambani chehitaru asigi manung da thabak phangbagi chang koti tara lak marfu humdoi hengat pangamki thabak phangdaba na singi chang asi lisingani tara Nepal da chada taruk oiramki adumoina mak lisingani kulhumdoi kumari da di chada ahum dasmik ani hanthaki Mantralay na hai riba matam asigi manungda nahasina thabak phangdabagi chang chada tara dasmik nipan leramba adu hojiti chada tara dasmik ani da hanthare masi malengi oini yengbada singthaninga
oiba changdamnabani haukiba chehi teret asida leba asigi nupi singna tongan tongan ba sector da thabak phangbagi chang hengalakli loinana mashana masabu thabak pijabagi changsu lisingani kulhumdu kumari da chada yankaini pandasmik mari da hengatle tabit pa pawsi akasvani imphal dagini Sarkarna population census lising ani kuntaret kasyaw na tangkak ani thong na pangthong na bawarep laure ahan ba tangkak ta ching amasung untaba mafam sing Jammu amasung Kashmir Himachal Pradesh Uttarakhand amasung Ladakh ta mathang chehegi October ama degi thiba hogani aduga ani shuba tangkak na lising ani kuntaret ki March ama degi hoduna leba sigi lemhori ba ate mafam sing da pangthokani census lising ani taramatu asisu tangkak ani thong na pangthokibani ahan ba tangkak da yum masing amasung ani suba tangkak na mi masing thiki Unique Identification Authority of India UIDAI na leba asigi oina chehi manga dege teratre fawig mung leba angang singda Aadhaar biometric update tawbada lornba semfam lororoi Electronics and Information Technology Mantralaya na thokpa cherol amana hai mandatory biometric update tawbada changlamba senfam kokpagi thaba asi tha asigi amadegi haukhre masi chehi ama chupna chathagani masina leba asigi angang koti taruk lomda kanaba piragani chehi manga phawbagi manung leba angang singi Aadhaar enrollment tawba matamda angang adugi ming photo pokpagi sok tarik lefam amasung gender khaktamak changi angang sing asina chakolakadaba namaram oiraga biometric tawba matamda fingerprint amasung iris scan tawde niyamgi matung ina angang aduna chehi manga farpa matamda ahanba biometric update tawbada makhoigi fingerprint iris amasung photo sing update tawgani angang asina chehi tara manga surukpa matamda di aniruk subu oina sukso soidina biometric update tawgadabani ahanba amasung anisuba Aadhaar biometric update asi chehi manga dege tere fawa amasung chehi tara manga dege tera tere fawa gi manung da leba angang singda lemna tawgani masig matung da Aadhaar biometric update tawbada lupa chama kun manga changani Election Commission ki Chief Election Commissioner Ganesh Kumar na ngasi Bihar da Mikhal gi sem sariba singyeng sili ngasi mahangna Central Forces Police Nodal Officer amasung ati tongan ba agency singa Patna da unagani Chief Election Commissioner na Rajya gi Chief Electoral Officer Chief Secretary amasung Director General of Police yauna Bihar Vidhan Sabha Mikhal gi sem sariba sing adugi matang da khanagani Numinini ki khongchata Bihar da thonglakiba Sri Ganesh Kumar na ngara Patna da Rajya adugi Zilla Kuntra Nipan gi District Magistrate amasung Superintendent of Police ka unakhi Makhoida Mikhal ase niyam chumna amasung miyamna akiba leitena vote thadana ba thorang baikana na ba khangan ki khudong thingai oiba mafam singda akanba security gi sesil thorang lokhotna ba pautak su piramki Election Commission ki kambu asina Patna da tongan ba Rashtriya Dol tarani thogi mi singa sungarang unakhi Rashtriya Dol mi sing asina tongan ba hiram singi matang da commission da paudam ki United Kingdom ki Pradhan Mantri Keir Starmer numit ini ki khongchata tha asigi nipan da Bharat ta thunglagani khongchat ase Pradhan Mantri Starmer gi Bharat lakpa ahanba official khongchatni mapan thoram mantraloy na hai tha asig mapanda Mumbai da Pradhan Mantri Narendra Modi ga Sri Starmer ga Bharat amasung United Kingdom gi mari hena fagan hanaba vision 2035 ta punna saruk yamina gani luchingba anina lalot itik udyog na chingba lamsing da tengmang pinaduna leba anigi mari hena fagan hanaba wafam sing su khanagani Malingi hozi oriba phibangi matang da su wafam kaya khanagani hairi Sri Modi amasung Sri Starmer Global Fintech ki tarukshiba edition da su punna saruk yamina gani Indian Coast Guard na national level pollution response exercise ki tera suba edition Tamil Nadu gi Chennai gi samudra khongpan danga se hodok lagani nyumini chathaga da bathorom ase kun tarech suba national oil spill disaster contingency plan gi matang da pangthokpani exercise asina samudra da thau haidok tuna ising motion bagi chang hanthan ba ngamlagani thorom ase leba kuntrani thoidagi mihut chamarom da saruk yari Colombo gi R Premadasa Stadium de Chathariba ICC Women's ODI Cricket World Cup ta Varaka Pakistan ga ngase nutil pung ahum da sanargani hojik aroiba da maroiba pau amukhana Pradhan Mantri Narendra Modi hari PM Setu scheme na leba sig na singbu malingi skill gi lamjel da samna halagani hauki bachahi taru asada leba se thabak phangbugi chang ko ti tarani taret lom hengalakli Sarkar na population census lising ani kuntaret kas yauna tangkak ani thongna pangthongna na ba warep laure amasung leibasik oina chehi manga dege teratre fawig manung leba angang singi Aadhaar biometric update tawbada lorumba senfam lodre pauli sere